Contrataret suba oina Econetwork Manipur plastic pollution Hanthalnaba luba nanba lamdam ama oihenaba environment kanabagi khongthang asida asok trader ga loinana changsinjarakpani kanagumba singna fataba sing mai thadokpa matamda masidagi tholakpa gas amadi maikhu sing asina sor honbada nungai handabda natana cancer fawa na halakpa yabagi maram ama oihalakle asigumba kaya asi khangminaraga aikoina kanadre khanduna hundokli basijina ba loraba potlam sing asi kanaba hiramda onthok lakanda environment sukanba lubana belamdam amasu oihenba aduga plastic pollution asi hanta halaga kanaba hiramda thabak paikhatminabagi asok trader amadi Econetwork Manipur na hairok part 2000 Laikai ki laibiriba self help group ki laibiriba ima ibel sing pulakanda aikona sigumba khongthang asi chathajabani aikoi puna wakal tamnarakanda aikona sizinariba west oraba potlam sing segregate tobiraga mafam chana thambiba mafam chana lotion biraga lubana balamdam ama ohenbada environment kanbada plastic pollution kanbada aikoi khodimak thodang lubna se haujikti aikona west amani khaliba potlam sing sel onthokpa yarabanina hainaruba nadana mapung ona khanbiduna akoiba seduki matik lubanan ba yengba nungaiba haibadu oirakle aikoi isa gi ithogdang makni khanbiraga khonaminaraga aikoi puna thodang lominarasi haike Osom lekai lebiriba self group email sing pulakanda akoi ngasigi asigum khongthangchi chathajabani मैम पुनः मंगना सुई साना अइना सिनब लोरे खल्लिबो पोलमसे अइगी सिनबगी दरकार लेबा कानब अदु खक्तंग ओइना खनबिगनु अरे मनि खल्लग हुंदोइबो पोलमसे ngasi kamana loisingadaगे हाइबदु वखल फाउबिरकांदा मफम चाना थंबियु लंबी सोरकता लंथोबिगनु अइना ngaktangi de अइगी दरकारगी मतुना सिनरगा अइना सिनरिबो पोलमसे लंथोखगा मसिना मोना अखोइ मियोइबदा amadi jiba panma kya da malem prithvi da amangmo ohelakpa taragadi sinnaruba akhoi gi iral haibado madu soidana oirakani